ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤꯅ ꯁꯅꯥꯊꯣꯏ ꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯃꯨꯕꯤ, ꯑꯃꯨꯕꯤ, ꯍꯩ ꯑꯃꯨꯕꯤ, ꯅꯪꯕꯨ ꯂꯥꯎꯅꯦ ꯍꯩ, ꯑꯩ ꯆꯤꯡꯗ ꯆꯠꯂꯨꯒꯦ, ꯏꯃꯨꯡꯗ ꯂꯩꯔꯝꯃꯨ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯑꯣꯟꯊꯣꯛꯅ ꯀꯧꯈ꯭ꯔꯕꯣꯅꯤ ꯃꯁꯤꯒꯤ ꯇꯥꯗ ꯃꯄꯨ ꯑꯁꯤꯅ ꯑꯩꯕꯨ ꯀꯧꯕ ꯑꯁꯤ꯫ ꯑꯩꯅꯗꯤ ꯑꯩꯒꯤ ꯈꯣꯡꯁꯦ ꯊꯥꯡꯗꯨꯅ ꯆꯠꯄ ꯐꯥꯎꯕ ꯇꯜꯂꯕ ꯀꯥꯟꯁꯤꯗ ꯃꯥꯅ ꯑꯃꯨꯛ ꯑꯩꯕꯨ ꯏꯃꯨꯡꯗ ꯂꯩꯔꯝꯃꯨ ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯤꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯍꯛꯀꯥꯝꯁꯤꯁꯨ ꯉꯁꯤꯒꯤ ꯃꯁꯤꯡ ꯈꯪꯗ꯭ꯔꯦ ꯆꯠꯂꯤꯕ꯫ ꯇꯨꯝꯅꯤꯡꯕꯅ ꯏꯁꯥꯁꯦ ꯃꯣꯠꯊꯔꯤ꯫ ꯈꯣꯡ ꯊꯥꯡꯂꯒ ꯆꯠꯄꯗꯤ ꯂꯥꯏꯔꯗꯅ ꯃꯤꯅ ꯄꯝꯂꯒ ꯆꯠꯄ ꯐꯥꯎꯕ ꯇꯜꯂꯦ ꯍꯛꯆꯥꯡꯁꯦ꯫ ꯑꯃꯨꯕꯤ, ꯑꯃꯨꯕꯤ, ꯍꯩ ꯑꯃꯨꯕꯤ, ꯅꯪꯕꯨ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ? ꯑꯩꯅ ꯀꯧꯔꯤꯕ ꯑꯁꯦ꯫ ꯀꯔꯤ ꯍꯥꯏꯕꯅꯣ ꯇꯥꯗ? ꯑꯩ ꯆꯤꯡꯗ ꯆꯠꯂꯨꯒꯦ, ꯅꯪ ꯏꯃꯨꯡꯗ ꯂꯩꯔꯝꯃꯨ ꯂꯥꯎꯋꯣ꯫ ꯑꯩ ꯃꯄꯥꯟꯗꯒꯤ ꯊꯣꯡꯁꯦ ꯆꯦꯠꯅ ꯂꯣꯟꯁꯤꯜꯂꯝꯒꯦ꯫ ꯇꯥꯗ, ꯑꯗꯨꯒꯤ ꯑꯣꯏꯔꯗꯤ ꯌꯥꯔꯅꯤ꯫ ꯑꯩ ꯌꯦꯡꯒꯣꯟ ꯃꯊꯛ ꯑꯁꯤꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯇꯨꯝꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯒꯦ꯫ ꯑꯃꯨꯕꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯌꯥꯔꯣꯏ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯪꯉꯣ ꯊꯨꯅ ꯏꯃꯨꯡꯗ꯫ ꯇꯥꯗ, ꯑꯩ ꯈꯣꯡꯁꯦ ꯊꯥꯡꯗꯨꯅ ꯆꯠꯄ ꯌꯥꯝꯅ ꯇꯜꯂꯦ꯫ ꯑꯗꯨꯅ ꯑꯩ ꯌꯦꯡꯒꯣꯟ ꯃꯊꯛ ꯑꯁꯤꯗ ꯏꯪꯊꯝꯊꯥꯒꯤ ꯅꯨꯡꯁꯥ ꯑꯁꯤ ꯄꯦꯟꯅ ꯑꯃꯨꯛꯇ ꯌꯥꯏꯗꯨꯅ ꯇꯨꯝꯂꯒ ꯇꯥꯗ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯒꯦ꯫ ꯑꯃꯨꯕꯤ, ꯅꯪꯅ ꯅꯨꯡꯁꯥ ꯌꯥꯏꯒꯦ ꯍꯥꯏꯔꯕꯁꯨ ꯍꯌꯦꯡ ꯑꯃꯨꯛ ꯌꯥꯏꯔꯣ ꯂꯥꯛꯑꯣ꯫ ꯅꯪꯅ ꯌꯦꯡꯒꯣꯟ ꯃꯊꯛ ꯑꯗꯨꯗ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯈꯨꯟꯒꯤ ꯂꯝꯍꯦꯟꯕ ꯑꯉꯥꯡꯁꯤꯡ ꯅꯥꯎꯔꯤ ꯄꯥꯏꯕ ꯀꯥꯡꯕꯨ ꯑꯗꯨꯅ ꯅꯥꯎꯔꯤ ꯀꯥꯞꯇꯨꯅ ꯇꯥꯟꯅꯕꯤꯔꯕꯗꯤ ꯅꯪ ꯀꯃꯥꯏ ꯇꯧꯅꯤ? ꯇꯥꯗ, ꯑꯗꯨꯗꯤ ꯑꯩꯕꯨ ꯄꯝꯂꯒ ꯏꯃꯨꯡꯗ ꯑꯃꯨꯛꯇ ꯄꯨꯁꯤꯟꯕꯤꯔꯝꯃꯨꯕ꯫ ꯑꯩ ꯀꯤꯖꯩ ꯑꯗꯨꯒꯤ ꯅꯥꯎꯔꯤ ꯄꯥꯏꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ꯫ ꯅꯍꯥꯟꯃꯨꯛꯁꯨ ꯇꯥꯗꯅ ꯌꯨꯝꯗ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯥꯎꯔꯤ ꯄꯥꯏꯗꯨꯅ ꯎꯆꯦꯛ ꯀꯥꯞꯄ ꯂꯥꯛꯂꯒ ꯑꯩꯅ ꯎꯆꯦꯛꯁꯤꯡ ꯄꯥꯏꯍꯟꯈꯤ ꯍꯥꯏꯗꯅ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯅꯥꯎꯔꯤꯅ ꯀꯥꯞꯂꯛꯏꯅꯤ꯫ ꯑꯗꯨꯅꯤ, ꯈꯔꯁꯨ ꯀꯤꯌꯨꯅꯦ ꯅꯪꯕꯣ꯫ ꯇꯜꯂꯤꯕ ꯅꯪꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯉꯥꯡꯅꯁꯤꯒꯦ ꯑꯃꯨꯕꯤ? ꯇꯥꯗ, ꯑꯩꯅ ꯇꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯉꯁꯤ ꯐꯥꯎꯕ ꯇꯥꯗꯒ ꯄꯨꯟꯅ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯕ ꯐꯪꯂꯤꯕ ꯑꯁꯦ? ꯍꯣꯏꯅꯦ, ꯆꯨꯝꯃꯤꯅꯦ꯫ ꯈꯔ ꯇꯟꯖꯔꯕꯁꯨ ꯑꯃꯨꯕꯤ, ꯅꯪꯅ ꯍꯥꯏꯕ ꯋꯥꯁꯦ ꯆꯨꯝꯕꯗꯤ ꯑꯗꯨꯃꯛ ꯆꯨꯝꯕ꯫ ꯁꯦ, ꯇꯨꯝꯍꯧꯔꯣꯀꯣ ꯅꯪꯒꯤ ꯐꯃꯨꯡ ꯑꯁꯤꯗ꯫ ꯍꯣꯏ ꯇꯥꯗ꯫ ꯑꯗꯨ ꯇꯥꯗꯅ ꯍꯣꯔꯦꯟ ꯆꯤꯡꯗꯒꯤ ꯍꯜꯂꯛꯄꯗ ꯑꯩꯅ ꯆꯥꯕ ꯌꯥꯕ ꯀꯔꯤꯅꯣ ꯑꯃꯗꯤ ꯄꯨꯔꯛꯎꯀꯣ꯫ ꯍꯣꯏ, ꯄꯨꯔꯛꯀꯦ꯫ ꯇꯜꯂꯕꯁꯨ ꯆꯥꯕꯗꯤ ꯆꯥꯅꯤꯡꯂꯤꯕ ꯑꯣꯏꯔꯦꯀꯣ ꯅꯪ꯫ ꯏꯇꯥꯎ, ꯑꯣ ꯏꯇꯥꯎ ꯇꯣꯟꯖꯥꯎ, ꯂꯥꯛꯑꯣ ꯆꯤꯡ ꯆꯠꯂꯁꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯪꯊꯝꯊꯥꯒꯤ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯇꯝꯁꯦ ꯈꯪꯍꯧꯔꯣꯏ, ꯅꯨꯃꯤꯠ ꯇꯥꯕꯅ ꯍꯥꯜꯂꯅꯤ꯫ ꯇꯥꯔꯦ ꯏꯇꯥꯎ, ꯊꯣꯛꯂꯛꯑꯒꯦ ꯑꯩ꯫ ꯑꯃꯨꯕꯤ, ꯇꯥꯗ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯑꯩꯅ ꯆꯤꯡꯗ ꯆꯠꯈ꯭ꯔꯤꯉꯩ ꯅꯪ ꯃꯅꯤꯡꯒꯤ ꯑꯍꯣꯕ ꯑꯗꯨꯗ ꯀꯥꯔꯒ ꯃꯤꯒꯤ ꯃꯌꯨꯝꯗꯒ ꯆꯠꯂꯨ ꯂꯥꯛꯂꯨꯅꯨꯀꯣ꯫ ꯍꯣꯏꯕ ꯇꯥꯗ, ꯑꯩ ꯀꯔꯤꯁꯨ ꯆꯠꯂꯣꯏ꯫ ꯆꯠꯄ ꯐꯥꯎꯕ ꯇꯜꯂꯕ ꯀꯥꯟꯁꯤꯗ ꯑꯍꯣꯕꯗꯨ ꯀꯥꯔꯒ ꯑꯃꯨꯛ ꯆꯠꯄ ꯉꯝꯃꯣꯏ꯫ ꯇꯨꯝꯍꯧꯔꯣ, ꯇꯥꯗ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯏꯇꯥꯎ ꯂꯣꯌꯥ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯏꯇꯥꯎꯅ ꯊꯦꯡꯂꯛꯏꯁꯤ ꯏꯇꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯉꯥꯡꯅꯕꯗ ꯊꯦꯡꯂꯤꯕ ꯑꯣꯏꯔꯝꯅꯤꯅꯦ꯫ ꯃꯥꯅꯦ ꯏꯇꯥꯎ, ꯉꯥꯡꯅꯕ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯕ ꯍꯧꯗꯣꯡꯅꯤ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯑꯁꯤꯁꯨ꯫ ꯇꯟꯕꯨ ꯇꯟꯗꯦꯗ ꯏꯇꯥꯎꯅ ꯍꯧꯗꯣꯡ ꯑꯁꯤꯗꯕꯨ ꯑꯗꯨꯛ ꯂꯨꯅ ꯇꯧꯔꯤꯕ ꯑꯗꯣ꯫ ꯑꯩꯈꯣꯏꯗ ꯂꯩꯕ ꯍꯧꯗꯣꯡ ꯀꯣꯏꯔꯝ ꯑꯩꯅ ꯐꯨꯕꯗ ꯁꯤꯕ ꯁꯣꯏꯔꯣꯏ ꯃꯥ꯫ ꯍꯦꯔ ꯏꯇꯥꯎ, ꯌꯨꯝꯗ ꯂꯣꯏꯕ ꯁꯥ ꯁꯟ ꯍꯨꯏ ꯍꯧꯗꯣꯡꯗ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦꯀꯣ꯫ ꯃꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯋꯥꯈꯜꯅꯤ ꯏꯇꯥꯎ꯫ ꯅꯠꯇꯦꯗ ꯏꯇꯥꯎ, ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯧꯗꯣꯡ ꯃꯆꯥ ꯑꯃꯗ ꯏꯇꯥꯎꯅ ꯑꯗꯨꯛ ꯂꯨꯅ ꯀꯦꯅ ꯇꯧꯔꯤꯕ ꯑꯗꯨꯅꯤꯅꯦ ꯅꯣꯛꯅꯤꯡꯂꯤꯕꯁꯦ ꯑꯩꯅ꯫ ꯏꯇꯥꯎ, ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯃꯨꯕꯤ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯌꯥꯝ ꯂꯨꯅ ꯇꯧꯖꯔꯝꯕ ꯍꯧꯗꯣꯡꯅꯤ꯫ ꯍꯧꯖꯤꯛ ꯃꯥ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯑꯩꯅꯁꯨ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯨꯅ ꯇꯧꯖꯔꯝꯕꯅꯤ ꯈꯟꯗꯨꯅ ꯂꯨꯅ ꯇꯧꯖꯔꯤꯕꯅꯤ꯫ ꯐꯔꯦ ꯏꯇꯥꯎ, ꯑꯗꯨꯗꯤ ꯆꯤꯡ ꯆꯠꯂꯁꯤ꯫ ꯏꯇꯥꯎꯗꯤ ꯏꯇꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯒꯤ ꯁꯔꯨꯛꯁꯨ ꯁꯤꯡ ꯆꯟꯗꯧꯔꯤꯕ ꯑꯣꯏꯔꯝꯅꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯆꯟꯗꯧꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯏꯇꯥꯎ ꯂꯣꯌꯥ ꯑꯁꯤ ꯑꯩꯅ ꯉꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯒ ꯀꯥꯎꯁꯤꯜꯂꯨꯅꯤꯀꯣ꯫ ꯀꯔꯤꯒꯤꯅꯣ ꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯁꯤꯗ ꯌꯦꯡꯁꯤꯜꯂꯤꯁꯤꯕꯣ? ꯉꯁꯤ ꯁꯣꯏꯔꯣꯏꯁꯦ꯫ ꯆꯤꯡꯒꯤ ꯂꯣꯛꯆꯞ ꯑꯁꯤꯗ ꯊꯣꯛ ꯍꯦꯛ ꯀꯥꯎꯊꯈꯤꯕ꯫ ꯑꯣꯏꯃ, ꯌꯥꯝ ꯂꯣꯏꯅ ꯁꯤꯗꯤ꯫ ꯑꯩꯁꯨ ꯆꯠꯍꯧꯔꯒꯦ꯫ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤ 2-3 ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯐꯝꯂꯤ꯫ ꯏꯇꯥ ꯄꯣꯏꯅꯨ, ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯄꯣꯛꯁꯦ ꯌꯥꯝ ꯇꯣꯜꯂꯤꯗꯀꯣ꯫
ꯇꯣꯟꯗ꯭ꯔꯅꯦ ꯏꯇꯥ ꯍꯥꯏꯌꯨꯅꯦ ꯏꯇꯥ ꯂꯩꯅꯥ ꯅꯪꯁꯨ ꯏꯇꯥ ꯍꯦꯟꯕꯤ ꯀꯩꯗꯧꯔꯕꯒꯦ ꯅꯍꯥꯛꯄꯣ ꯉꯁꯤꯗꯤ ꯋꯥꯉꯥꯡ ꯑꯃ ꯏꯇꯧ ꯇꯧꯏꯗ ꯏꯇꯥꯁꯦ ꯀꯔꯤꯁꯨ ꯇꯧꯗꯦꯗ ꯏꯇꯥ ꯑꯗꯨꯒ ꯀꯔꯤꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯄꯣꯛꯁꯦ ꯌꯥꯝ ꯇꯣꯜꯂꯤꯗꯀꯣ ꯍꯪꯂꯤꯕꯅꯣ ꯏꯇꯥꯅ ꯏꯇꯥ ꯇꯣꯟꯕꯨ ꯇꯣꯟꯗ꯭ꯔꯣ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯃꯄꯣꯛꯁꯦ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤꯅ ꯇꯨꯝꯂꯝꯗꯥꯏ ꯃꯤꯀꯨꯞꯇ ꯐꯥꯎꯕ ꯊꯕꯛ ꯁꯨꯏ ꯑꯗꯨꯒ ꯇꯥ ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯅ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕ ꯊꯕꯛꯁꯨ ꯃꯅꯥ ꯑꯃꯇ ꯁꯨꯗꯦ ꯇꯨꯝꯕꯒ ꯆꯥꯕ ꯑꯗꯨꯁꯨ ꯃꯥꯅ ꯌꯥꯝꯅ ꯇꯜꯂꯕꯗꯤ ꯇꯥ ꯇꯣꯟꯖꯥꯎꯅꯒ ꯏꯟꯕꯤꯔꯤꯕ ꯄꯣꯠꯅꯤꯗ ꯏꯇꯥ ꯇꯥ ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯗꯤꯅꯦ ꯇꯥ ꯇꯣꯟꯖꯥꯎꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤ ꯇꯥ ꯇꯣꯟꯖꯥꯎꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯅꯝꯃ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯌꯥꯝ ꯂꯨꯅ ꯇꯧꯖꯔꯝꯃꯤ ꯍꯥꯏꯗꯅ ꯑꯗꯨꯗꯅꯤ ꯏꯇꯥ ꯑꯩꯅ ꯍꯧꯗꯣꯡꯒꯤ ꯃꯄꯣꯛꯇ ꯄꯣꯛꯅꯤꯡꯉꯛꯂꯤꯕꯁꯦ ꯍꯣ ꯄꯣꯛꯆꯔꯣ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯇꯥ ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯒꯤ ꯃꯄꯣꯛꯇ ꯄꯣꯛꯆꯔꯣ ꯏꯍꯥꯏꯅꯦ ꯄꯣꯛꯆꯔꯒꯦ ꯏꯇꯥ ꯇꯣꯟꯖꯥꯎ ꯃꯥꯅ ꯆꯤꯡꯗꯒꯤ ꯍꯜꯂꯛꯄꯗ ꯅꯣꯏ ꯆꯥꯎꯔꯕ ꯎꯆꯤ ꯑꯆꯧꯕ ꯑꯃ ꯐꯥꯔꯛꯂꯝꯃꯤ ꯃꯥꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯒꯤꯅꯦ ꯍꯥꯏꯗꯨꯅ ꯑꯃꯨꯕꯤ ꯁꯦ ꯅꯪꯒꯤ ꯎꯆꯤ ꯑꯆꯧꯕ ꯑꯃ ꯐꯥꯔꯦ ꯑꯩꯅ ꯆꯥꯔꯣ ꯁꯤ ꯃꯁꯤ ꯆꯥꯔꯤꯉꯩꯗ ꯇꯥꯗ ꯆꯥꯛ ꯊꯣꯡꯉꯛꯂꯒꯦ ꯇꯥꯗꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯐꯨꯡꯒꯥꯗꯣ ꯃꯩ ꯑꯃꯨꯛꯇ ꯊꯥꯒꯠꯄꯤꯔꯝꯃꯨꯕ ꯑꯩ ꯃꯩ ꯌꯥꯏꯅ ꯎꯆꯤꯁꯦ ꯆꯥꯒꯦ ꯍꯣꯏ ꯂꯥꯛꯑꯣ ꯇꯥꯗ ꯃꯩ ꯍꯧꯒꯠꯄꯤꯔꯒꯦ ꯐꯨꯡꯒꯥꯁꯦ ꯑꯃꯨꯕꯤ ꯐꯨꯡꯒꯥ ꯃꯄꯥꯟ ꯑꯗꯨꯗ ꯀꯨꯟꯗꯨꯅ ꯃꯩ ꯇꯤꯛꯅ ꯃꯁꯥꯒꯗꯨ ꯎꯏꯔꯤ ꯇꯧꯔꯗꯨꯅ ꯎꯆꯤ ꯑꯆꯧꯕ ꯑꯗꯨ ꯃꯍꯥꯎ ꯂꯩꯅ ꯆꯥꯔꯤ ꯀꯌꯥꯗ ꯍꯥꯎꯅ ꯆꯥꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯤ ꯎꯆꯤ ꯑꯆꯧꯕ ꯑꯁꯤ ꯃꯁꯥꯅ ꯐꯥꯔꯒ ꯆꯥꯕ ꯇꯟꯖꯔꯕꯁꯨ ꯃꯤꯅ ꯐꯥꯔꯒ ꯄꯤꯖꯕ ꯑꯁꯤꯗꯤ ꯃꯍꯥꯎ ꯂꯩꯅ ꯎꯏꯗꯅ ꯀꯌꯥꯗꯤ ꯍꯥꯎꯅ ꯆꯥꯈ꯭ꯔꯦꯗꯣ ꯌꯦꯡꯕꯗ ꯃꯤꯠꯆꯩ ꯌꯥꯝꯅꯗꯤ ꯅꯥꯏ ꯑꯁꯨꯛ ꯇꯟꯕ ꯍꯧꯗꯣꯡ ꯑꯁꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ ꯃꯤꯒꯤ ꯏꯃꯨꯡ ꯑꯃꯠꯇꯗ ꯑꯁꯨꯝꯅ ꯇꯟꯕ ꯍꯧꯗꯣꯡ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯨꯅ ꯇꯧꯖꯔꯝꯕꯒꯤ ꯑꯩꯅ ꯂꯨꯅ ꯇꯧꯕꯅꯤꯀꯣ ꯑꯗꯨꯛ ꯑꯃꯨꯕꯤꯅ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯅꯍꯥꯟꯅ ꯍꯥꯏꯍꯩꯗꯦ ꯗꯥꯗꯥ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯣ ꯑꯩꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ ꯐꯨꯡꯒꯥ ꯃꯄꯥꯟ ꯑꯁꯤꯗ ꯇꯨꯝꯂꯒꯦ ꯍꯣꯔꯦꯟ ꯇꯥꯗꯅ ꯆꯥꯛ ꯇꯣꯛꯂꯒ ꯑꯩꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯊꯥꯡꯖꯤꯟꯕꯤꯔꯝꯃꯨꯀꯣ ꯗꯥꯗꯥ ꯍꯣꯏ ꯇꯨꯝꯃꯣ ꯑꯃꯨꯕꯤ ꯇꯣꯟꯖꯥꯎ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯍꯨꯏ ꯑꯉꯧꯕꯒꯤ ꯆꯥꯛ ꯁꯔꯨꯛꯇꯨ ꯇꯣꯠꯂꯒ ꯄꯨꯊꯣꯔꯛꯂꯝꯃꯤ ꯑꯉꯧꯕ ꯋꯥꯔꯧꯅ ꯃꯥꯒꯤ ꯃꯄꯨ ꯇꯣꯟꯖꯥꯎꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯗꯥꯗꯥ ꯑꯃꯨꯕꯤꯗꯤ ꯇꯨꯝꯍꯧꯔꯕ꯭ꯔꯣ ꯇꯨꯝꯈ꯭ꯔꯦ ꯑꯉꯧꯕ ꯎꯆꯤ ꯑꯆꯧꯕ ꯑꯃ ꯆꯥꯔꯒ ꯅꯨꯡꯉꯥꯏꯅ ꯃꯩꯒ ꯌꯥꯏꯔꯒ ꯑꯗꯨꯒꯅꯦ ꯅꯪꯁꯨꯅꯦ ꯆꯥꯛꯁꯦ ꯆꯥꯔꯒ ꯇꯨꯝꯂꯨꯔꯣꯀꯣ ꯑꯍꯤꯡꯗ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄ ꯇꯥꯔꯕꯁꯨ ꯈꯣꯡꯂꯛꯀꯗꯕꯅꯤꯀꯣ ꯑꯉꯧꯕ ꯅꯪꯅ ꯆꯪꯉꯦ ꯑꯩꯀꯣ ꯑꯉꯧꯕ ꯍꯣꯏ ꯗꯥꯗꯥ ꯈꯣꯡꯖꯔꯒꯦ ꯑꯩꯗꯤ ꯏꯇꯩꯃꯅ ꯂꯨꯅ ꯇꯧꯕꯤꯔꯝꯗꯕꯅꯤꯅ ꯇꯥꯗꯔꯁꯨ ꯂꯨꯅ ꯇꯧꯕꯤꯗꯦ ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯆꯥꯛꯁꯦ ꯄꯨꯛ ꯊꯟꯅ ꯆꯥꯊꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯑꯩꯒꯤ ꯏꯀꯣꯟꯗ ꯇꯨꯝꯂꯒ ꯂꯩꯊꯣꯛꯀꯦ ꯍꯨꯔꯥꯟꯕ ꯆꯪꯂꯕꯁꯨ ꯈꯣꯡꯂꯣꯏꯒꯦ ꯈꯪꯅꯤꯗꯅ ꯑꯩꯁꯨ ꯇꯣꯟꯖꯥꯎ ꯃꯥꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯎꯆꯤ ꯃꯌꯥꯝꯅ ꯃꯥꯒꯤ ꯌꯨꯝ ꯑꯗꯨ ꯊꯥꯡꯈꯤꯗꯧꯕꯒꯨꯝ ꯒ꯭ꯔꯣꯡ ꯇꯧꯔꯛꯂꯝꯃꯤ ꯇꯣꯟꯖꯥꯎ ꯃꯤꯀꯞ ꯊꯣꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯃꯨꯕꯤ ꯅꯪꯕꯨ ꯎꯆꯤ ꯃꯌꯥꯝꯅ ꯃꯈꯦꯜ ꯂꯥꯡꯂꯤꯕ ꯑꯁꯤ ꯑꯃꯨꯛꯇ ꯇꯟꯈꯥꯏꯌꯨꯗꯅ ꯈꯣꯡꯂꯒ ꯑꯩꯒꯤ ꯌꯨꯝꯒꯁꯦ ꯃꯣꯏ ꯃꯌꯥꯝꯅ ꯊꯥꯡꯗꯧꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯅꯦ ꯅꯪꯕꯣ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯤ ꯇꯣꯟꯖꯥꯎꯅ ꯍꯥꯏꯔꯤꯗꯨ ꯇꯥꯗꯕꯤ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯃꯌꯥ ꯀꯥꯔꯞ ꯇꯧꯔꯗꯨꯅ ꯅꯥꯈꯣꯛꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ ꯑꯃꯨꯕꯤ ꯇꯥꯔꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯑꯁꯤꯅ ꯑꯃꯨꯕꯤ ꯍꯩ ꯑꯃꯨꯕꯤ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯗ ꯇꯨꯝꯕꯒ ꯂꯣꯏꯅ ꯊꯨꯒꯥꯏꯔꯦꯍꯦ ꯇꯥꯗ ꯅꯪꯅ ꯑꯩꯅꯗꯤ ꯁꯣꯝꯗ ꯃꯪꯗ ꯍꯧꯗꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯨꯒ ꯂꯨꯍꯣꯡꯉꯦ ꯇꯧꯔꯝꯗꯥꯏ ꯑꯁꯤꯗ ꯇꯥꯗ ꯅꯪꯅ ꯂꯥꯛꯇꯅ ꯀꯧꯔꯛꯏꯗꯣ ꯀꯔꯤꯒꯤꯅꯣ ꯇꯥꯗ ꯍꯩ ꯅꯪꯒꯤ ꯍꯧꯗꯣꯡ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒ ꯂꯨꯍꯣꯡꯕꯒ ꯂꯥꯏꯔꯤ ꯌꯨꯝꯊꯛꯇ ꯂꯥꯟ ꯇꯧꯔꯤꯕ ꯎꯆꯤ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯇꯟꯈꯥꯏꯌꯨꯅꯦ ꯑꯃꯨꯕꯤ ꯅꯪꯕꯣ ꯇꯥꯗ ꯏꯪꯈ꯭ꯔꯀꯥꯟꯁꯤꯗ ꯑꯩ ꯍꯧꯒꯠꯇꯨꯅ ꯎꯆꯤ ꯃꯌꯥꯝꯁꯦ ꯇꯟꯈꯥꯏꯕꯒ ꯉꯝꯂꯔꯣꯏꯗ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯅꯤ ꯇꯥꯗ ꯉꯥꯏꯍꯥꯛ ꯇꯥꯁꯤꯟꯅꯗꯕ ꯁꯥꯕꯤꯔꯣ ꯑꯩꯗꯤ ꯍꯧꯒꯠꯇꯨꯅ ꯆꯦꯟꯕ ꯉꯝꯂꯔꯣꯏ ꯑꯃꯨꯛ ꯇꯨꯝꯂꯦꯀꯣ ꯑꯩꯗꯤ ꯇꯥꯗ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯑꯃꯨꯕꯤꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯒꯁꯤ ꯊꯧꯁꯥꯗꯕꯤ ꯅꯥꯈꯣꯛꯂꯒ ꯇꯨꯝꯈ꯭ꯔꯤꯁꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯂꯨꯅ ꯇꯧꯔꯝꯗ꯭ꯔꯕꯗꯤ ꯑꯃꯨꯕꯤ ꯅꯪ ꯅꯍꯥꯟꯅ ꯂꯝꯕꯣꯏꯈ꯭ꯔꯅꯤꯀꯣ ꯑꯉꯧꯕ ꯇꯧꯔꯦꯗꯣ ꯇꯥꯗ ꯑꯁꯤ ꯃꯥꯒꯤ ꯍꯧꯗꯣꯡꯅ ꯎꯆꯤ ꯇꯥꯜꯂꯨ ꯌꯥꯗꯕꯒꯤ ꯑꯩ ꯑꯃꯨꯛ ꯍꯧꯗꯣꯔꯛꯂꯦ ꯑꯉꯧꯕ ꯍꯩ ꯑꯉꯧꯕ ꯀꯔꯤ ꯍꯥꯏꯒꯦ ꯇꯥꯗ ꯌꯨꯝꯁꯦ ꯎꯆꯤꯅ ꯊꯥꯡꯗꯧꯔꯤ ꯈꯣꯡꯉꯨꯅꯦ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯥꯗ ꯑꯩꯅ ꯀꯔꯝꯅ ꯈꯣꯡꯗꯣꯏꯅꯣ
ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯃꯤꯅꯧ ꯆꯪꯂꯛꯄ ꯍꯨꯔꯥꯟꯕ ꯆꯪꯂꯛꯄ ꯈꯛꯇꯃꯛ ꯈꯣꯡꯒꯗꯕꯅꯦ ꯑꯗꯨꯒ ꯍꯌꯦꯡꯉꯧꯕ ꯃꯄꯨ ꯑꯩꯅ ꯈꯣꯡꯉꯗꯤ ꯀꯣꯛ ꯈꯣꯡꯗꯗꯅ ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅꯦ ꯅꯪꯕꯣ ꯑꯍꯣꯏ ꯗꯥꯗꯥ ꯑꯩ ꯈꯣꯡꯖꯔꯒꯦ ꯉꯁꯤ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯊꯕꯛ ꯑꯁꯦ ꯍꯨꯏꯅ ꯈꯣꯡꯒꯗꯕꯗ ꯒꯙꯥꯅ ꯈꯣꯡꯉꯦ ꯍꯥꯏꯕꯗꯨꯅꯤꯀꯣ ꯒꯙꯥꯗ ꯑꯩꯅ ꯑꯄꯪꯕ ꯁꯤꯔꯨꯕꯒꯤ ꯉꯁꯤꯗꯤ ꯍꯧꯗꯣꯡꯅ ꯑꯃꯨꯛ ꯑꯩꯕꯨ ꯑꯄꯪꯕ ꯁꯤꯔꯕꯀꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ hui angauba aduna yum aduda onchin khonglammi adumna mana khongba aduda uchi sing adu sukiraduna magi makonda changna khirami ni hektai de siurade ngayak amuk tumlaga nonga dobusu phana watliba male Tonjao gi Houdong amubi adu masadu tanbe henmanbana masagi makhongna chatpa phauba tangai phadaba chattaba yadaba khaktamak chatlammi khun aduda leiba nupa nupi ahan angang pumba makhoi kharabu punchinduna wari sanarabadi Tonjao gi Houdong amubi gi wa hektamak oirami Tonjao gi Houdong amubi asigi punchi mahing asi mini yamna kalaknaba mapok haibadu su oirami nong manumit ama Tonjao na pata lang thakpada nga yamna thurami nga khara ama yon khraba matung chanabane haiduna nga ahum mari puduna changai dada nga dudi onthokna phajakreda kadai degi bu pharakpano amubi nang munga phajabaga khangbrane khangida dada hai adudine amubi nang nga singche sanglamuko numidang thonglaga chanabane hui angaubaga aikhoi ahum aine khungi nupa mayam khongban chengi tawhori madu ngahakta yauruge hoi tada sanglamge adu tada na horen halakpada aigi chanaba pangchau chawdaba ma pubirauko hoine purakene amubi aina khangna purakene nangi budi adudi nga sing lamuko nang aine nga si kopak asina kupsilamage hoi tada is kaya daluna tawrini amuni tada asi magi Houdong amubi suning dabi katan chubi asi numit chupa mathau tawriba ibuna luna su tawbidi angauba nang bu kai tawragene murum ga solaga lairiba dubo kari su tawde tada hai adudine yum se sanglamuko nang yumda anoba changlakpa mi ingkholda huran ba changba mi ga do nang na khonglaga khara tanthu lambu helabadine chikhayu hekta hoi tada chikhairani yam mai su Houdong amubi dongna kari su khongdana tumlaga leithoke khaknidana tadana udoksu leitaba sibu Tonjao na mayumdagi hekthokibaga Tonjao ga thangnana leiba yum adugi Houdong du Tonjao gi yumda laklammi khongladuna moi gi tadagi machin kanba hui adubu tumkhraba chalane tumlamadi phakhrani da ngasai tadana phakhiba nga do machet amada phaklaga charuge dawbani aikhoi gi mapusingdi karistu pijaningdabanina migi imungdagi chaba tabani masigi Houdong arangbi ase amuk la ina tawrisi lakning lakchasan khongloida ai is karino ngasidi khonglaktini masigi hui angauba se phanadum phareda changhorage moigi maningi ahoba du karaga hai wangsu onto wangkhredo ko masigi phaklang ase masi kana buhatna bada aigi khujin asangba ase teki tawi haiwani kana legi imung sibo pangol da budi hui angauba le hawi haiba khangi amubi Houdong amubi mamiti pangthoktabi yam tana khumlaklammi hai arangbi nang di kaidoba laklibani yumsida aina tumba thugainaba neklaga tharaira hui angaubana nate amubi aidi thanda lakpani noigi machin kan khrabo hui angauba siga ai onchinaragane wa ka ngangnaba kijaiko macing ama itau tawi masigi hui ase aduga kaidoba lakliba nangde yumsida ai nge hakta tumge chakru chalo khara thuna natrabadi ai mit pangthoklaga aikhoi ni chikhainaba soiroi ngasi haha aduk tan khraba nangna aiga chikhaina dawriba hai Houdong amubi nangi kunpham thokba kullaga ne tumlaga layo adumak aine imung sida chaba yaba leibra haiduni yenge ko he arangbi nang adum nai bo sitana nganganu ko aduga mana nangna chaba yaba imung asida thirabasu kompakna kupliba dudi inkhaiduna manungda kari yauri thibi yaroi ko yengoi masigi atanba Houdong apangbi ase mana ibu wadanaba pautak amadi takpiredana ngasidi onthokna chawkhredo ko masi macharabadi ai puthalani aduna masigi ngase ama chathoklage ai asi haiduna
ꯍꯧꯗꯣꯡ ꯑꯔꯥꯡꯕꯤ ꯑꯗꯨꯅ ꯉꯁꯥꯏ ꯇꯣꯟꯖꯥꯎꯅ ꯀꯨꯞꯂꯒ ꯊꯅꯝꯕ ꯑꯗꯨ ꯏꯪꯈꯥꯏꯔꯒ ꯉꯥ ꯑꯍꯨꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯥꯎꯕ ꯑꯃ ꯈꯜꯂꯗꯨꯅ ꯍꯥꯎꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯑꯃꯨꯕꯤ ꯑꯔꯥꯡꯕꯤꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯁꯥꯏꯕꯗꯨ ꯇꯥꯕꯗ ꯍꯥꯏꯔꯛꯏ ꯃꯃꯤꯠꯇꯤ ꯄꯥꯡꯊꯣꯛꯇꯕꯤ꯫ ꯀꯔꯤ ꯆꯥꯔꯤꯅꯣ ꯑꯔꯥꯡꯕꯤ? ꯅꯪꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯂꯥꯎꯅ ꯁꯥꯏꯔꯒ ꯆꯥꯔꯤꯕ ꯑꯗꯣ? ꯑꯃꯨꯕꯤ ꯀꯔꯤꯁꯨ ꯆꯥꯗꯦ, ꯅꯪꯒꯤ ꯇꯨꯝꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯨꯝꯃꯨ꯫ ꯑꯩꯅꯦ ꯃꯁꯤꯒꯤ ꯉꯥꯁꯤ ꯆꯥꯔꯒ ꯄꯨꯛ ꯊꯜꯂꯒ ꯍꯟꯈ꯭ꯔꯒꯦ꯫ ꯍꯜꯂꯣ ꯑꯗꯨꯒꯅꯦ ꯅꯪꯅ ꯆꯈꯥꯏꯔꯝꯕꯁꯤꯡꯗꯣ ꯅꯆꯤꯟꯗꯨꯅ ꯈꯔ ꯂꯣꯏꯁꯤꯜꯂꯝꯃꯨꯀꯣ, ꯍꯣꯔꯦꯟ ꯇꯥꯗ ꯍꯜꯂꯛꯂꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯆꯩꯕꯤꯅꯤ꯫ ꯍꯣꯏ ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯝꯃꯒꯦ ꯑꯃꯨꯕꯤ꯫ ꯂꯣꯏꯅ ꯆꯈꯥꯏꯔꯝꯃꯒ ꯆꯠꯈ꯭ꯔꯒꯦ ꯁꯤꯗꯤ꯫ ꯃꯁꯤꯗꯤ ꯀꯥꯟꯅꯗꯦ, ꯑꯩꯒꯤ ꯏꯇꯥ ꯍꯧꯗꯣꯡ ꯈꯔ ꯃꯈꯣꯏꯒꯤ ꯃꯄꯨꯅ ꯂꯨꯅ ꯇꯧꯕꯤꯗꯕꯁꯤꯡꯗꯣ ꯀꯧꯔꯨꯔꯒ ꯉꯥ ꯑꯔꯩꯕꯁꯤꯡꯁꯦ ꯂꯣꯏꯅ ꯆꯥꯊꯣꯛꯍꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯧꯗꯣꯡ ꯑꯔꯥꯡꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯥ ꯍꯧꯗꯣꯡꯁꯤꯡ ꯀꯧꯔꯨꯔꯒ ꯉꯥ ꯄꯨꯝꯕ ꯂꯣꯏꯅ ꯆꯥꯊꯣꯛꯂꯒ ꯆꯥꯛꯈꯨꯝ ꯑꯗꯨ ꯂꯣꯏꯅ ꯆꯈꯥꯏꯔꯝꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯨꯏ ꯑꯉꯧꯕ ꯑꯗꯨ ꯃꯣꯃꯣ ꯅꯣꯛꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ꯫ ꯃꯁꯤꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯀꯇꯟꯅꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯈ꯭ꯔꯅꯤꯗ ꯑꯩꯗꯤ꯫ ꯇꯥꯗ ꯑꯗꯨꯛꯁꯨ ꯀꯣꯛ ꯇꯥꯟꯊꯣꯛꯈꯤꯒ ꯍꯥꯏꯗꯦ, ꯑꯗꯨꯒ ꯑꯩꯅ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕ꯫ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯅꯤꯍꯦ ꯇꯥꯗꯒꯤ ꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯂꯩꯕꯗꯣ꯫ ꯇꯣꯟꯖꯥꯎ ꯈꯨꯟꯒꯤ ꯈꯣꯡꯕꯥꯟ ꯇꯦꯡꯕ ꯌꯥꯎꯔꯨꯕ ꯍꯜꯂꯛꯇꯨꯅ ꯏꯃꯨꯡ ꯃꯥꯡꯒꯣꯜ ꯋꯥꯏ ꯁꯤꯠꯆꯤꯟꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯒꯤ ꯀꯥꯆꯤꯟꯗ ꯂꯩꯔꯤꯕ ꯁꯨꯝꯆꯤꯠꯇꯨ ꯂꯧꯕ ꯆꯪꯉꯛꯄꯗ ꯏꯃꯨꯡꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯃꯨꯕꯤ ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯗ ꯑꯣꯏꯔꯝꯂꯤꯕ ꯁꯛꯇꯝ ꯑꯁꯤꯗꯤ? ꯑꯃꯨꯕꯤ ꯃꯃꯤꯠꯇꯨ ꯌꯥꯝ ꯇꯟꯅ ꯄꯥꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥꯗꯥ ꯀꯩꯗꯧꯔꯕꯒꯦ? ꯇꯥꯗꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕ ꯑꯗꯨꯕꯣ? ꯑꯩꯗꯤ ꯇꯨꯝꯁꯤꯠ ꯐꯥꯗꯕꯒꯤꯔ ꯀꯔꯤꯅꯣ ꯃꯤꯠꯁꯦ ꯄꯥꯡꯕ ꯉꯝꯗ꯭ꯔꯦ, ꯉꯥꯏꯍꯥꯛꯇꯒ ꯇꯨꯝꯖꯈꯤꯒꯦꯕ ꯇꯥꯗ ꯑꯩ꯫ ꯍꯩ ꯑꯃꯨꯕꯤ, ꯅꯪ ꯇꯨꯝꯁꯤꯠ ꯐꯥꯗꯕ ꯇꯨꯝꯕꯒ ꯂꯥꯏꯔꯤ, ꯄ꯭ꯔꯞ ꯍꯧꯒꯠꯂꯨ ꯑꯗꯨꯒꯅꯦ ꯆꯥꯛꯈꯨꯝꯁꯤꯗ ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯅꯌꯥꯅ ꯆꯤꯛꯂꯒ ꯈꯨꯟꯇꯣꯛꯂꯝꯃꯨ꯫ ꯇꯥꯗꯥ ꯑꯩꯗꯤ ꯉꯝꯂꯣꯏꯗ, ꯃꯗꯨ ꯑꯣꯟꯊꯣꯛꯄ ꯋꯥ ꯌꯥꯝꯅ ꯉꯥꯡꯉꯤꯗ ꯇꯥꯗ ꯅꯪꯁꯦ꯫ ꯑꯃꯨꯕꯤ ꯅꯨꯡ ꯑꯩꯅ ꯐꯨꯔꯛꯇ꯭ꯔꯤꯉꯩꯗ ꯄ꯭ꯔꯞ ꯍꯧꯒꯠꯂꯛꯎꯀꯣ, ꯅꯠꯇꯦ ꯑꯩꯅ ꯉꯁꯥꯏ ꯉꯥꯁꯤ ꯁꯪꯂꯝꯃꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯕ ꯅꯪꯉꯣꯟꯗ? ꯇꯥꯗꯥ ꯁꯪꯉꯤꯅꯦ ꯑꯩ, ꯑꯗꯨꯗ ꯊꯪꯅꯕꯒꯤ ꯑꯔꯥꯡꯕꯤꯗꯣ ꯂꯥꯛꯂꯝꯃꯅꯤ, ꯃꯥꯅ ꯆꯥꯕ ꯑꯣꯏꯔꯤꯅꯤ, ꯑꯩꯗꯤ ꯆꯥꯗꯦꯀꯣ ꯉꯥꯗꯣ꯫ ꯇꯥꯗꯥ ꯑꯩꯅ ꯆꯥꯏꯅ ꯑꯃꯨꯛ ꯇꯧꯔꯛꯀꯅꯤ, ꯑꯩꯗꯤ ꯇꯟꯃꯟꯗꯅ ꯍꯧꯒꯠꯇꯦ ꯉꯁꯥꯏꯗꯒꯤ꯫ ꯑꯃꯨꯕꯤ ꯍꯧꯖꯤꯛꯁꯦ ꯅꯨꯃꯤꯠ ꯇꯥꯗꯧꯔꯕꯅꯤ, ꯑꯗꯨꯅꯅꯦ ꯆꯥꯏꯔꯤꯕꯁꯤꯡꯁꯦ ꯅꯌꯥꯅ ꯆꯤꯛꯂꯒ ꯈꯨꯟꯇꯣꯛꯎ ꯂꯥꯎ꯫ ꯇꯥꯗꯥ ꯑꯩ ꯍꯩꯔꯣꯏꯗ ꯃꯗꯨ꯫ ꯍꯩꯇꯕ ꯌꯥꯔꯣꯏꯅꯦ ꯑꯃꯨꯕꯤꯅ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯧꯗ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯄꯤꯖꯔꯣꯏ, ꯈꯪꯂꯕ꯭ꯔꯥ? ꯍꯣꯏ ꯇꯥꯗꯥ, ꯑꯩ ꯇꯥꯗꯅ ꯍꯥꯏꯔꯤꯗꯨ ꯇꯧꯔꯒꯦ꯫ ꯑꯗꯨ ꯇꯥꯗꯥ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯑꯗꯨꯕꯨ? ꯅꯪꯅ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯍꯥ? ꯇꯥꯗꯅ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯆꯥꯅꯕ ꯑꯃ ꯄꯨꯔꯛꯎ ꯍꯥꯏꯈꯤꯕꯗꯣ꯫ ꯍꯧꯖꯤꯛ ꯃꯗꯨ ꯆꯥꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯥꯟꯅ ꯇꯧꯔꯧ ꯑꯃꯨꯕꯤ꯫ ꯇꯥꯗꯥ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ, ꯑꯗꯨꯅ ꯃꯗꯨ ꯍꯥꯟꯅ ꯆꯥꯔꯒ ꯊꯕꯛꯇꯣ ꯌꯥꯝ ꯌꯥꯡꯅ ꯇꯧꯖꯔꯛꯂꯒꯦ꯫ ꯌꯥꯡꯉꯛꯇꯕꯗꯤ ꯌꯥꯔꯣꯏꯀꯣ ꯊꯕꯛꯇꯣ, ꯁꯦ ꯆꯥꯔꯣ, ꯉꯁꯤꯗꯤ ꯈꯔ ꯄꯤꯛꯄꯅꯤ꯫ ꯌꯥꯔꯦꯗ ꯇꯥꯗꯥ, ꯃꯁꯤꯅ ꯆꯞ ꯆꯥꯔꯦ꯫ ꯀꯌꯥꯗ ꯍꯥꯎꯈ꯭ꯔꯕꯅꯣ, ꯍꯧꯒꯠꯄ ꯇꯟꯃꯟꯗꯅ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯀꯔꯤꯁꯨ ꯆꯥꯗ꯭ꯔꯤꯕꯅꯤ, ꯇꯥꯗ ꯍꯜꯂꯛꯂꯒ ꯆꯥꯔꯒꯦ ꯈꯟꯗꯅ꯫ ꯇꯥꯗꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯤ, ꯃꯥꯅ ꯂꯝ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯄꯨꯔꯛꯂꯕ ꯃꯁꯤꯒꯤ ꯑꯃꯨꯕꯤ ꯍꯥꯏꯕꯤ ꯁꯛꯊꯤꯕꯤ ꯀꯇꯟ ꯍꯧꯗꯣꯡ ꯑꯁꯦ ꯍꯥꯟꯅ ꯑꯗꯨꯝ ꯄꯤꯖꯅꯤꯕ, ꯑꯗꯨꯒ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯄꯨꯔꯛꯑꯣꯏꯕ꯫ ꯑꯉꯧꯕ ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯧꯔꯕ꯭ꯔꯅꯦ? ꯅꯪꯒꯤ ꯇꯥꯗꯗ ꯁꯦ ꯅꯪꯒꯤꯁꯨ ꯑꯩꯅ ꯀꯩꯊꯦꯜꯗꯒꯤꯅꯦ ꯉꯥꯃꯣꯛ ꯂꯩꯕꯤꯔꯛꯄꯅꯤ, ꯆꯥꯔꯣ꯫ ꯇꯥꯗꯥ ꯌꯥꯝꯅ ꯍꯥꯎꯏ ꯉꯥꯃꯣꯛ ꯑꯁꯦ, ꯃꯇꯝ ꯀꯨꯏꯅ ꯆꯥꯔꯨꯗꯕꯒꯤꯔ ꯈꯪꯗꯦ꯫ ꯐꯔꯦ ꯅꯪꯅꯕꯨ ꯍꯥꯎꯔꯕꯗꯤ, ꯑꯗꯣ ꯉꯥꯏꯈꯣꯅꯦ, ꯅꯪꯕꯨ ꯉꯁꯥꯏ ꯌꯨꯝꯁꯤꯗ ꯊꯪꯅꯕꯒꯤ ꯑꯔꯥꯡꯕꯤ ꯂꯥꯛꯄꯗꯣ ꯎꯍꯧꯗꯕ꯭ꯔꯣ? ꯎꯍꯧꯗ꯭ꯔꯦ ꯇꯥꯗ, ꯀꯔꯤꯒꯨꯝꯕ ꯁꯃꯤꯟ ꯑꯃꯕꯨ ꯐꯪꯂꯕꯗꯤ ꯈꯣꯡꯅꯕꯨ ꯍꯣꯠꯅꯔꯤꯉꯩꯗ ꯑꯩ꯫ ꯐꯔꯦ ꯀꯨꯜꯂꯣ ꯑꯗꯨꯗꯤ꯫ ꯍꯣꯏ ꯇꯥꯗ, ꯑꯩꯁꯨ ꯑꯩꯒꯤ ꯑꯉꯝꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯏꯅ, ꯃꯈꯣꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯈꯛꯇꯅ ꯑꯣꯏꯗꯕ ꯉꯥꯡꯅꯤ ꯍꯥꯏꯕ ꯂꯩꯇꯦ꯫ ꯉꯁꯤꯗꯤ ꯇꯣꯟꯖꯥꯎꯅ ꯁꯥꯎꯃꯟꯈ꯭ꯔꯗꯨꯅ ꯑꯃꯨꯕꯤꯒꯤ ꯆꯥꯛ ꯁꯔꯨꯛ ꯑꯗꯨꯗ ꯉꯁꯥꯏ ꯑꯇꯣꯞꯄ ꯍꯧꯗꯣꯡꯁꯤꯡꯅ ꯆꯥꯔꯒ ꯊꯅꯝꯕ ꯉꯥ ꯃꯔꯨꯒ ꯃꯀꯣꯛꯀꯗꯨ ꯍꯥꯞꯇꯨꯅ ꯄꯤꯔꯛꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯉꯥ ꯃꯔꯨ ꯑꯗꯨ ꯎꯕꯗ ꯌꯥꯝ ꯇꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥꯗꯥ ꯁꯤꯒꯤ ꯉꯥ ꯃꯔꯨ ꯑꯁꯤꯗꯤ ꯑꯩꯅ ꯆꯥꯕꯗ ꯄꯟꯅꯤꯗ, ꯃꯁꯤ ꯆꯥꯅꯤꯡꯗꯦ ꯑꯩ꯫ ꯇꯥꯗꯒꯤ ꯄꯨꯈꯝ ꯃꯆꯤꯗ ꯂꯩꯔꯤꯕ ꯉꯥ ꯃꯇꯣꯡꯗꯣ ꯑꯣꯏꯅ ꯆꯥꯒꯦ, ꯑꯗꯨꯗꯤ ꯃꯔꯨꯁꯨ ꯌꯥꯎꯔꯣꯏ꯫ ꯍꯩ ꯑꯃꯨꯕꯤ ꯆꯥꯎꯑꯗꯣ, ꯑꯩꯅ ꯍꯥꯞꯂꯤꯗꯣ, ꯅꯪ ꯑꯩꯅ ꯂꯨꯅ ꯇꯧꯃꯟꯕꯁꯤꯗ ꯌꯥꯝ ꯅꯥꯎ ꯆꯥꯎꯔꯕꯅꯤꯀꯣ꯫ ꯇꯥꯗꯥ ꯅꯥꯎ ꯆꯥꯎꯕꯒꯤ ꯋꯥ ꯅꯠꯇꯦꯗ, ꯍꯣꯔꯦꯟ ꯑꯩꯅ ꯉꯥ ꯃꯔꯨ ꯑꯁꯦ ꯁꯥꯏꯔꯒ ꯌꯣꯠꯁꯤꯟꯕ ꯃꯇꯝꯗ ꯑꯩꯒꯤ ꯈꯅꯥꯎ ꯑꯁꯤꯗ ꯄꯜꯂꯕꯗꯤ
ꯑꯩ ꯀꯔꯝ ꯇꯧꯒꯅꯤ ꯇꯥꯗ? ꯆꯥꯗꯗꯤ ꯆꯥꯔꯁꯤ ꯏꯕꯦꯝꯃ ꯑꯃꯨꯕꯤ ꯅꯪ ꯃꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯤꯁꯦ꯫ ꯈꯨꯟꯒꯤ ꯃꯤꯁꯤꯡꯅꯁꯨ ꯑꯩꯅ ꯅꯪꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯑꯁꯤꯗ ꯅꯪꯕꯨ ꯌꯥꯝꯅ ꯀꯜꯂꯛꯅꯔꯤ ꯃꯈꯣꯏꯅ꯫ ꯇꯥꯗ, ꯃꯈꯣꯏꯅ ꯀꯜꯂꯛꯇꯨꯅ ꯇꯥꯗꯗ ꯍꯧꯗꯣꯡ ꯑꯃ ꯄꯤꯔꯛꯂꯕꯁꯨ ꯇꯥꯗꯅ ꯄꯨꯕꯤꯔꯛꯀꯅꯨꯀꯣ꯫ ꯄꯥꯈꯠꯄ꯭ꯔꯅꯦ ꯑꯃꯨꯕꯤ ꯅꯪꯕꯣ? ꯅꯪꯒꯤ ꯇꯥꯗꯅ ꯍꯧꯗꯣꯡ ꯑꯃ ꯄꯨꯔꯛꯂꯕꯗꯤ ꯀꯥꯏꯅ? ꯆꯥꯔꯣ ꯇꯥꯗꯒꯤ ꯑꯃꯨꯕꯤ ꯍꯥꯏꯕꯤ ꯁꯨꯅꯤꯡꯗꯕꯤ ꯑꯇꯟꯕꯤ ꯍꯧꯗꯣꯡ꯫ ꯍꯧꯗꯣꯡ ꯑꯃ ꯑꯣꯏꯔꯒ ꯎꯆꯤ ꯐꯥꯎꯕ ꯐꯥꯔꯒ ꯆꯥꯅꯤꯡꯗꯦ꯫ ꯅꯪꯕꯨ ꯀꯔꯝꯕ ꯍꯧꯗꯣꯡꯅꯣ? ꯈꯪꯗꯦꯗꯅ ꯉꯁꯤꯗꯒꯤ ꯑꯩꯁꯨ ꯇꯥꯗꯅ ꯈꯣꯡꯉꯣ ꯍꯥꯏꯔꯕꯁꯨ ꯁꯨꯛꯈꯣꯡ ꯈꯣꯡꯂꯔꯣꯏ꯫ ꯑꯩꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯀꯦꯕ꯫ ꯑꯩꯒꯤ ꯀꯣꯟ ꯑꯁꯤꯗ ꯇꯨꯝꯗꯨꯅ ꯂꯩꯔꯒꯦ꯫ ꯑꯉꯧꯕ, ꯅꯪꯁꯨ ꯆꯥꯔꯣ ꯁꯤ ꯆꯥꯛꯁꯤ꯫ ꯑꯗꯨꯒꯅꯦ, ꯇꯨꯝꯕꯗꯤ ꯌꯥꯗꯦꯀꯣ꯫ ꯐꯠꯇꯕ ꯃꯤ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯂꯝꯈꯣ ꯉꯥꯏꯍꯥꯛ꯫ ꯇꯥꯗꯒ ꯑꯩꯒ ꯑꯣꯟꯅꯕ ꯌꯥꯔꯝꯂꯕꯗꯤ ꯑꯩꯅ ꯍꯥꯟꯅ ꯑꯣꯟꯅꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯇꯥꯗꯅ ꯑꯣꯟꯕ ꯍꯨꯏ ꯑꯗꯨꯗ ꯑꯩꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯈꯣꯡꯉꯣ ꯍꯥꯏꯗꯨꯅ ꯊꯝꯒꯅꯤ꯫ ꯈꯣꯡꯗ꯭ꯔꯒꯅ ꯍꯥꯠꯇꯣꯛꯀꯅꯤ꯫ ꯏꯍꯦ ꯑꯉꯧꯕ, ꯅꯪꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯁꯥꯎꯏꯕ? ꯁꯦ ꯅꯪꯒꯤꯁꯨ ꯇꯥꯗꯅꯅꯦ ꯉꯥ ꯃꯇꯣꯡ ꯑꯃꯜꯂꯒ ꯍꯥꯞꯄꯤꯔꯕꯅꯤ꯫ ꯆꯥꯔꯣ꯫ ꯍꯥ ꯇꯥꯗ, ꯑꯁꯦꯡꯕꯒꯤꯔꯣ? ꯑꯗꯨ ꯇꯥꯗ, ꯑꯩꯗꯤ ꯉꯥꯗꯒꯤꯗꯤ ꯁꯥ ꯌꯦꯟꯒꯤ ꯃꯔꯨꯒꯨꯝꯕꯅ ꯍꯦꯟꯅ ꯄꯥꯝꯖꯩꯅꯤ꯫ ꯅꯣꯡꯃꯇꯁꯨ ꯃꯔꯨ ꯆꯥꯎꯕ ꯁꯥ ꯑꯃꯗ ꯊꯣꯡꯂꯒ ꯆꯥꯁꯤꯕ ꯇꯥꯗ? ꯍꯣꯏ ꯆꯥꯁꯤꯁꯦ꯫ ꯍꯌꯦꯡ ꯁꯣꯏꯗꯅ ꯆꯥꯔꯁꯤꯀꯣ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨ ꯃꯥꯒꯤ ꯇꯥꯗ ꯇꯣꯟꯖꯥꯎꯅ ꯍꯥꯏꯈꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯇꯥꯗ, ꯃꯔꯨ ꯆꯥꯎꯕ ꯁꯥꯒ ꯆꯥꯒꯨꯝꯁꯤ꯫ ꯑꯩ ꯌꯥꯇꯦꯛꯀꯅꯤ, ꯉꯥ ꯑꯗꯨꯝ ꯆꯥꯁꯤꯀꯣ ꯇꯥꯗ꯫ ꯍꯩ ꯑꯃꯨꯕꯤ, ꯅꯪꯒꯤ ꯇꯨꯝꯐꯝ ꯊꯣꯛꯄ ꯑꯗꯨꯃꯛ ꯇꯨꯝꯃꯨꯀꯣ꯫ ꯍꯣꯏ ꯇꯥꯗ, ꯇꯨꯝꯂꯒꯦ꯫ ꯃꯁꯤꯒꯤ ꯍꯨꯏ ꯑꯉꯧꯕ ꯑꯁꯦ ꯅꯨꯡꯁꯤ ꯈꯤꯗ꯭ꯔꯦ ꯑꯣꯏꯕ꯫ ꯃꯥꯅ ꯍꯦꯛ ꯉꯝꯗꯅ ꯁꯥ ꯆꯥꯕ ꯇꯥꯔꯗ꯭ꯔꯅꯦ ꯇꯥꯗ ꯑꯁꯦ꯫ ꯍꯨꯏ ꯑꯉꯧꯕ ꯑꯗꯨꯁꯨ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯗ ꯎꯁꯤꯠꯇꯅ ꯌꯦꯡꯂꯒ ꯅꯣꯛꯂꯒ ꯈꯜꯂꯤ꯫ ꯈꯪꯕ꯭ꯔꯗꯣ ꯍꯧꯗꯣꯡ ꯑꯃꯨꯕꯤ, ꯍꯌꯦꯡꯗꯤ ꯑꯩꯅ ꯑꯃꯨꯛ ꯅꯪ ꯂꯛꯅꯕ ꯇꯥꯔꯦꯗꯅ꯫ ꯅꯪꯅꯗ ꯁꯨꯝ ꯃꯍꯥꯔꯥꯅꯤꯗꯧꯅ ꯂꯩꯕ ꯌꯥꯕ꯭ꯔꯗꯣ? ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛꯇꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯏꯅ꯫ ꯍꯥꯏ ꯑꯉꯧꯕ, ꯇꯥꯗ ꯆꯪꯂꯒꯦ꯫ ꯅꯪꯁꯨ ꯆꯥꯛꯁꯦ ꯆꯥꯔꯒ ꯃꯤ ꯆꯪꯂꯛꯄ꯭ꯔꯥ ꯌꯦꯡꯉꯝꯃꯨꯀꯣ ꯉꯥꯏꯍꯥꯛ꯫ ꯍꯣꯏ ꯇꯥꯗ, ꯌꯦꯡꯖꯒꯦ꯫ ꯅꯣꯏꯕꯅ ꯅꯨꯡꯉꯥꯏꯅ ꯏꯃꯨꯡꯗ ꯐꯃꯨꯡ ꯃꯊꯛꯇ ꯐꯩꯖꯨꯞ ꯀꯥꯟꯊ ꯑꯔꯨꯝꯕ ꯁꯨꯞꯂꯒ ꯇꯨꯝꯕ꯫ ꯑꯩꯅ ꯏꯪꯈ꯭ꯔꯕ ꯏꯪꯊꯝꯊꯥ ꯑꯁꯤꯗ ꯆꯔꯨ ꯃꯔꯛ ꯑꯁꯤꯗ ꯑꯏꯪꯕ ꯈꯥꯡꯕ꯫ ꯃꯊꯪ ꯃꯄꯣꯛꯇ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒ ꯇꯥꯗꯒ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯁꯤꯒꯁꯦ ꯑꯃꯨꯛꯇꯪꯗꯤ ꯑꯣꯟꯅꯤꯡꯈ꯭ꯔꯦꯗ ꯑꯩꯗꯤ꯫ ꯇꯣꯟꯖꯥꯎ ꯃꯥꯒꯤ ꯍꯨꯏ ꯑꯉꯧꯕꯅ ꯃꯥꯕꯨ ꯋꯥꯔꯧꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯗ ꯎꯃꯪꯗꯒꯤ ꯂꯝꯑꯣꯛ ꯑꯆꯧꯕ ꯑꯃ ꯁꯗꯥꯜꯂꯨꯔꯕ ꯃꯇꯨꯡ ꯊꯨꯡꯂꯝꯃꯤ꯫ ꯍꯨꯏ ꯑꯉꯧꯕꯗꯤ ꯌꯥꯝ ꯍꯥꯎꯅ ꯆꯥꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯤ ꯇꯥꯠ ꯇꯧꯗꯨꯅ ꯌꯥꯝ ꯇꯟꯅ ꯆꯥꯔꯝꯃꯤ꯫ ꯇꯥꯗ, ꯃꯁꯤꯒꯤ ꯁꯥ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯥꯒꯨꯝꯁꯤꯀꯣ꯫ ꯑꯩ ꯁꯥꯏꯕ ꯌꯥꯝꯅ ꯋꯥꯏ꯫ ꯁꯥꯏꯕ ꯋꯥꯕꯗ ꯅꯠꯇ꯭ꯔꯦ, ꯂꯝꯑꯣꯛ ꯑꯁꯤꯒꯤ ꯃꯔꯨꯅ ꯊꯤꯟꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯅ ꯆꯥꯕꯗ ꯑꯩ ꯋꯥꯔꯦ꯫ ꯃꯔꯨ ꯑꯁꯤꯁꯨ ꯑꯩꯅ ꯁꯥꯏꯕ ꯉꯝꯗꯦ꯫ ꯃꯁꯤꯒꯤ ꯍꯨꯏ ꯑꯉꯧꯕ ꯑꯁꯤꯗꯤ ꯀꯌꯥꯗ ꯍꯥꯎꯅ ꯆꯥꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯇꯥꯗ꯫ ꯑꯃꯨꯕꯤ, ꯅꯪꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯆꯥꯕ ꯌꯥꯗ꯭ꯔꯕꯣ? ꯍꯥ? ꯌꯥꯗ꯭ꯔꯦ ꯇꯥꯗ, ꯌꯥꯔꯛꯇ ꯌꯥꯝꯅ ꯆꯪꯏ ꯃꯁꯤꯒꯤ ꯁꯥ ꯑꯁꯤꯗꯤ꯫ ꯑꯩꯅ ꯍꯥꯞꯈꯤꯕ ꯃꯇꯣꯡ ꯑꯗꯨꯗꯤ ꯑꯃꯠꯇꯕꯨ ꯂꯩꯕ ꯎꯗꯦꯗ ꯅꯪꯒꯤ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯑꯃꯨꯕꯤ꯫ ꯇꯥꯗ, ꯑꯩꯅ ꯆꯥꯕ ꯉꯝꯗꯗꯨꯅ ꯄꯨꯈꯝ ꯃꯄꯥꯟꯗ ꯊꯥꯗꯈ꯭ꯔꯦ ꯂꯣꯏꯅ꯫ ꯑꯃꯨꯕꯤ, ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯍꯔꯥꯎꯅ ꯆꯥꯎꯅꯤ ꯅꯪꯕꯨ꯫ ꯑꯉꯧꯕꯅ ꯄꯥꯝꯖꯕ ꯍꯦꯟꯖꯥꯡ ꯑꯁꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯅꯪꯅ ꯄꯥꯝꯖꯕ ꯍꯦꯟꯖꯥꯡ ꯉꯥꯛꯇ ꯆꯥꯔꯤꯕꯅꯤꯅ꯫ ꯇꯥꯗ, ꯑꯉꯧꯕꯒ ꯑꯩꯒ ꯆꯥꯡꯗꯝꯅꯕꯤꯒꯅꯨ꯫ ꯃꯥꯗꯤ ꯃꯥꯒꯤ ꯃꯌꯥ ꯑꯁꯦ ꯌꯥꯝꯅ ꯀꯟꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯌꯥꯗꯤ ꯌꯥꯝꯅ ꯊꯣꯠꯂꯤ, ꯑꯀꯟꯕ ꯁꯔꯨ ꯌꯥꯝꯅ ꯁꯥꯏꯕ ꯉꯝꯗꯦ꯫ ꯍꯨꯏ ꯑꯉꯧꯕ ꯑꯗꯨꯗꯤ ꯂꯝꯑꯣꯛꯀꯤ ꯃꯔꯨ ꯁꯔꯨ ꯑꯗꯨ ꯃꯍꯥꯎ ꯂꯩꯅ ꯁꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯅ ꯀꯔꯤ ꯉꯥꯡꯅꯔꯤꯒ ꯇꯥꯗꯕ ꯃꯈꯩ꯫ ꯇꯥꯗ, ꯃꯇꯣꯡꯁꯦ ꯑꯃꯨꯛꯇ ꯁꯥꯏꯕꯤꯔꯛꯎꯕ, ꯑꯩ ꯁꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯑꯃꯨꯕꯤ, ꯅꯪꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯇꯟꯈ꯭ꯔꯦꯗꯀꯣ꯫ ꯇꯥꯗ, ꯑꯩ ꯁꯥꯏꯕ ꯋꯥꯕꯗ ꯅꯠꯇ꯭ꯔꯦ, ꯇꯟꯁꯨ ꯇꯜꯂꯦ ꯁꯥꯏꯕꯁꯤ꯫ ꯑꯩꯒꯤ ꯈꯖꯥꯏ ꯑꯅꯤꯒꯁꯦ ꯂꯣꯏꯅ ꯆꯣꯛꯑꯦ ꯃꯁꯤꯒꯤ ꯂꯝꯑꯣꯛ ꯃꯇꯣꯡ ꯑꯁꯦ ꯁꯥꯏꯅꯕ ꯍꯣꯠꯅꯕꯗ꯫ ꯁꯦ ꯅꯪꯗꯤ ꯁꯥ ꯆꯥꯕ ꯋꯥꯔꯕꯅꯤꯅ ꯉꯥꯁꯤ ꯑꯣꯏꯅ ꯆꯥꯔꯣ꯫ ꯇꯥꯗ, ꯉꯥꯁꯨ ꯁꯥꯒ ꯌꯦꯡꯅꯔꯕꯗꯤ ꯃꯍꯥꯎ ꯌꯥꯎꯗꯤꯌꯦ꯫ ꯑꯃꯨꯕꯤ, ꯅꯪ ꯑꯩꯅ ꯁꯣꯏꯗꯅ ꯐꯨꯔꯛꯂꯅꯤ ꯉꯁꯤꯀꯣ꯫ ꯆꯥꯎ ꯇꯨꯃꯤꯟꯅ, ꯍꯨꯏ ꯑꯉꯧꯕꯗꯧꯅ꯫ ꯆꯥꯗꯗꯤ ꯆꯥꯔꯒꯦꯗ ꯇꯨꯃꯤꯟꯅ꯫ ꯁꯥꯏꯕꯁꯤ ꯇꯟꯃꯟꯕꯒꯤ ꯇꯧꯕꯅꯤꯀꯣ ꯑꯩ, ꯑꯁꯨꯛ ꯃꯍꯥꯎ ꯂꯩꯕꯁꯤꯕꯣ꯫ ꯍꯥꯎꯔꯦ, ꯉꯁꯤꯒꯤ ꯃꯔꯨ ꯑꯁꯤꯗꯤ ꯑꯩꯒꯤ ꯇꯨꯝꯐꯝ ꯃꯌꯥ ꯑꯁꯤꯗ ꯊꯝꯖꯤꯟꯒꯦ꯫ ꯍꯌꯦꯡ ꯆꯥꯛ ꯂꯥꯝꯃꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯄꯨꯊꯣꯛꯂꯒ ꯁꯥꯏꯅꯕ꯫ ꯇꯣꯟꯖꯥꯎꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩ ꯑꯃꯨꯕꯤ ꯅꯨꯡꯁꯥ ꯌꯥꯏꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯒ ꯌꯦꯡꯒꯣꯟ ꯃꯊꯛ ꯑꯗꯨꯗ ꯀꯨꯟꯗꯨꯅ ꯅꯨꯡꯁꯥ ꯌꯥꯏꯔꯝꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ꯫ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥ ꯑꯗꯨꯗ ꯃꯁꯥꯗꯨ ꯃꯣꯠꯊꯔꯛꯂꯗꯨꯅ ꯅꯨꯡꯉꯥꯏꯅ ꯎꯏꯗꯨꯅ ꯂꯩꯔꯤ꯫
ꯈꯨꯟꯒꯤ ꯑꯉꯥꯡ ꯂꯝꯍꯦꯟꯕ ꯈꯔ ꯇꯣꯟꯖꯥꯎꯒꯤ ꯏꯪꯈꯣꯜ ꯑꯗꯨꯗ ꯅꯥꯎꯔꯤ ꯑꯃꯃꯝ ꯃꯈꯨꯠꯇ ꯄꯥꯏꯅꯔꯗꯨꯅ ꯎꯆꯦꯛ ꯀꯥꯞꯄꯅꯤ ꯍꯥꯏꯗꯨꯅ ꯆꯪꯉꯛꯂꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯕ ꯍꯨꯏ ꯑꯉꯧꯕꯅ ꯎꯔꯕꯁꯨ ꯎꯗꯕ ꯁꯥꯗꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯀꯨꯟꯐꯝ ꯊꯣꯛꯄ ꯀꯨꯜꯂꯒ ꯀꯔꯤꯁꯨ ꯈꯣꯡꯗꯕꯤ ꯂꯩꯔꯝꯃꯤ꯫ ꯏꯙꯧ ꯃꯌꯥꯝ ꯂꯥꯛꯎ ꯂꯥꯛꯎ, ꯇꯥ ꯇꯣꯟꯖꯥꯎꯒꯤ ꯈꯣꯡꯒꯟꯈ꯭ꯔꯕ ꯍꯨꯏ ꯑꯁꯤꯅ ꯈꯣꯡꯂꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯇꯥ ꯇꯣꯟꯖꯥꯎꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯎꯆꯦꯛ ꯀꯥꯞꯂꯨꯔꯁꯤ꯫ ꯍꯣꯏ ꯏꯇꯥꯎ, ꯀꯥꯞꯂꯨꯔꯁꯤ ꯂꯥꯛꯎ꯫ ꯇꯥ ꯇꯣꯟꯖꯥꯎꯒꯤ ꯏꯪꯈꯣꯜꯗꯗꯤ ꯎꯆꯦꯛ ꯃꯀꯣꯟ ꯌꯥꯝꯅ ꯁꯥꯕꯅꯤ, ꯑꯗꯨꯅ ꯎꯆꯦꯛ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ꯫ ꯂꯩꯔꯝꯒꯅꯤ ꯏꯇꯥꯎ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯑꯅꯤ ꯈꯥꯏꯗꯣꯛꯅꯔꯒ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯇꯥꯎꯁꯤꯡ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯉꯥꯡ ꯈꯔꯅ ꯋꯥ ꯉꯥꯡꯕ ꯃꯈꯣꯜ ꯇꯥꯕ ꯑꯗꯨꯗ ꯃꯃꯤꯠꯇꯨ ꯄꯥꯡꯅꯤꯡꯗ ꯄꯥꯡꯊꯣꯔꯛꯂꯒ ꯌꯦꯡꯂꯒ ꯍꯥꯏꯔꯤ, ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯆꯪꯉꯛꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯕꯣ? ꯃꯁꯤꯗꯤ ꯅꯍꯥꯟꯃꯨꯛ ꯑꯩꯉꯣꯟꯗ ꯅꯥꯎꯔꯤꯅ ꯀꯥꯞꯂꯛꯄ ꯑꯉꯥꯡ ꯑꯗꯨꯅꯤꯅꯦ꯫ ꯃꯈꯣꯏꯗꯤ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕ? ꯃꯈꯣꯏꯅ ꯑꯩ ꯎꯈ꯭ꯔꯕꯗꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯅꯥꯎꯔꯤ ꯀꯥꯞꯂꯛꯄ ꯇꯥꯔꯦ꯫ ꯑꯗꯨꯅ ꯑꯩ ꯅꯨꯡꯁꯥ ꯐꯪꯕ ꯃꯐꯝ ꯑꯃꯗ ꯉꯥꯏꯍꯥꯛꯇ ꯇꯨꯝꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨ ꯑꯁꯨꯝ ꯂꯥꯛꯂꯒ ꯎ ꯋꯥ ꯍꯧꯗꯕ ꯃꯤꯅ ꯆꯠꯅꯕ ꯂꯝꯕꯤ ꯑꯗꯨꯗ ꯐꯩꯅ ꯀꯨꯟꯗꯨꯅ ꯅꯨꯡꯁꯥ ꯅꯨꯡꯉꯥꯏꯅ ꯌꯥꯏꯗꯨꯅ ꯇꯨꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯄ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯏꯅꯔꯝꯃꯤ, ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯅ ꯂꯝꯕꯤꯗ ꯇꯨꯝꯂꯒ ꯂꯩꯕ ꯑꯗꯨ ꯎꯔꯒ, ꯀꯔꯤ ꯍꯧꯗꯣꯡꯅꯣꯅꯦ ꯑꯁꯨꯛ ꯇꯟꯕ ꯍꯧꯗꯣꯡ ꯑꯁꯤꯕꯣ? ꯍꯣꯏꯅꯦ, ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯁꯤꯒꯨꯝꯅ ꯇꯟꯕ ꯍꯧꯗꯣꯡꯗꯤ ꯑꯩ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯊꯦꯡꯅꯔꯛꯇ꯭ꯔꯤ꯫ ꯑꯩꯈꯣꯏꯗ ꯍꯧꯗꯣꯡ ꯀꯌꯥ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯥꯒꯨꯝꯕ ꯍꯧꯗꯣꯡꯗꯤ ꯑꯃꯠꯇ ꯌꯥꯎꯈꯤꯗ꯭ꯔꯤ꯫ ꯍꯣ, ꯑꯗꯨꯕꯨꯗꯤ ꯃꯥꯅ ꯀꯥ ꯍꯦꯟꯅ ꯇꯜꯂꯤꯕ ꯑꯁꯤ ꯇꯣꯟꯖꯥꯎꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕ ꯑꯗꯨꯅꯅꯤ꯫ ꯑꯩꯅ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯤꯗꯤꯅꯦ, ꯑꯃꯨꯕꯤ ꯑꯁꯤ ꯉꯥ ꯐꯥꯎꯕ ꯇꯟꯃꯟꯗꯅ ꯆꯥꯗꯦ ꯍꯥꯏꯔꯤꯅꯦ꯫ ꯉꯥꯗ ꯅꯠꯇꯦꯗ, ꯁꯪꯒꯣꯝ ꯐꯥꯎꯕ ꯊꯛꯇꯦ ꯍꯥꯏꯕꯅꯤ ꯇꯟꯃꯟꯗꯅ꯫ ꯍꯧꯗꯣꯡꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯟꯕ ꯖꯤꯕ ꯑꯃꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯁꯤꯒꯨꯝꯅ ꯇꯟꯕ ꯍꯧꯗꯣꯡꯗꯤ ꯑꯃꯠꯇ ꯊꯦꯡꯅꯖꯗ꯭ꯔꯤꯀꯣ꯫ ꯅꯠꯇꯦ, ꯃꯥꯅ ꯂꯝꯕꯤ ꯑꯁꯤꯗ ꯅꯨꯡꯁꯥ ꯌꯥꯏꯗꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯕ ꯑꯁꯤꯕꯨ ꯁꯟ ꯒꯥꯔꯤꯅꯒ ꯇꯛꯄꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯋꯥꯅꯤ꯫ ꯈꯪꯗꯦ, ꯀꯔꯤ ꯋꯥꯈꯜꯕꯨ ꯈꯟꯕꯅꯣ? ꯉꯁꯤꯗꯤ ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯁꯤ ꯃꯌꯨꯝꯗꯒꯤꯒ ꯊꯣꯛꯂꯛꯂꯒ ꯅꯨꯡꯁꯥ ꯌꯥꯏ꯫ ꯇꯣꯟꯖꯥꯎ ꯃꯥꯅ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯍꯪꯉꯛꯂꯝꯃꯤ ꯍꯨꯏ ꯑꯉꯧꯕꯗ, ꯑꯉꯧꯕ, ꯑꯃꯨꯕꯤꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯦ? ꯉꯁꯤꯗꯤ ꯂꯩꯕ ꯎꯗ꯭ꯔꯤꯕ ꯑꯁꯤꯕꯣ? ꯇꯥꯗ, ꯉꯁꯥꯏꯗꯤ ꯅꯨꯡꯁꯥ ꯐꯪꯕ ꯃꯐꯝ ꯊꯤꯔꯒ ꯇꯨꯝꯂꯨꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯍꯩ ꯑꯉꯧꯕ, ꯑꯩ ꯑꯃꯨꯕꯤꯗꯣ ꯑꯃꯨꯛꯇ ꯊꯤꯔꯨꯒꯦꯀꯣ꯫ ꯍꯣꯏ ꯇꯥꯗ꯫ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯗꯨꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯅ ꯑꯃꯨꯛ? ꯃꯥꯅ ꯑꯩꯁꯦ ꯋꯥꯍꯟꯗꯧꯔꯤꯕ ꯉꯁꯤꯁꯦ꯫ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯅ ꯂꯩꯒꯦꯗꯤ ꯍꯥꯏꯗꯦ꯫ ꯑꯃꯨꯕꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯔꯤꯅꯣꯅꯦ ꯑꯃꯨꯕꯤ? ꯇꯣꯟꯖꯥꯎꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯇꯥ ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯨ ꯃꯥꯟꯕ ꯍꯧꯗꯣꯡ ꯑꯃ ꯉꯁꯥꯏ ꯂꯧꯕꯨꯛꯇꯒꯤ ꯐꯧ ꯄꯨꯔꯒ ꯀꯥꯔꯛꯄ ꯁꯟ ꯒꯥꯔꯤ ꯑꯃꯅ ꯎꯍꯧꯗꯕꯗꯒꯤ ꯇꯛꯇꯨꯅ ꯁꯤꯈ꯭ꯔꯦ, ꯃꯅꯤꯡꯒꯤ ꯂꯝꯕꯤꯗ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯇꯣꯝꯕꯨꯡ, ꯁꯟ ꯒꯥꯔꯤꯅ ꯍꯧꯗꯣꯡ ꯑꯃ ꯇꯛꯇꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯕ? ꯇꯣꯝꯕꯨꯡ, ꯍꯧꯗꯣꯡ ꯑꯗꯨꯒꯤ ꯃꯆꯨꯗꯤ ꯀꯔꯤ ꯃꯆꯨ ꯑꯣꯏꯕꯒꯦ? ꯅꯪꯕꯨ ꯎꯍꯧꯕ꯭ꯔꯣ? ꯇꯥ ꯇꯣꯟꯖꯥꯎ, ꯑꯃꯨꯕꯅꯤ꯫ ꯑꯗꯨꯗ ꯑꯩꯅ ꯇꯥ ꯇꯣꯟꯖꯥꯎꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤꯗꯣ ꯃꯥꯟꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯇꯥꯗ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯇꯥ ꯇꯣꯟꯖꯥꯎ꯫ ꯇꯣꯟꯖꯥꯎ ꯇꯣꯝꯕꯨꯡꯅ ꯍꯥꯏꯔꯛꯄ ꯂꯝꯕꯤ ꯑꯗꯨꯗ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯎꯔꯦ ꯃꯥꯅꯁꯨ ꯃꯥꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨ ꯂꯝꯕꯤꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯁꯤꯗꯨꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨ꯫ ꯇꯣꯟꯖꯥꯎ ꯆꯦꯟꯁꯤꯜꯂꯒ ꯍꯧꯗꯣꯡ ꯑꯃꯨꯕꯤꯕꯨ ꯄꯣꯝꯈꯠꯂꯒ ꯀꯞꯆꯔꯤ, ꯇꯥꯗꯒꯤ ꯑꯃꯨꯕꯤ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯇꯨꯝꯂꯕ ꯑꯣꯏꯔꯦꯗꯀꯣ꯫ ꯐꯔꯦ, ꯇꯨꯝꯂꯨ꯫ ꯅꯪꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕ ꯌꯥꯝ ꯄꯥꯝꯖꯕꯅꯤ꯫ ꯅꯪꯅ ꯈꯔ ꯇꯟꯗꯕ ꯍꯧꯗꯣꯡ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤ ꯉꯁꯤꯁꯨ ꯍꯤꯡꯂꯝꯒꯗꯕꯅꯤꯀꯣ ꯑꯃꯨꯕꯤ꯫ ꯁꯟ ꯒꯥꯔꯤ ꯊꯧꯔꯛꯄ ꯑꯗꯨ ꯂꯥꯛꯂꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡꯉꯣ ꯇꯣꯟꯖꯥꯎ, ꯅꯪꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯣ ꯑꯩꯅ ꯇꯛꯀꯦ ꯌꯥꯎꯅ ꯇꯛꯄꯗꯤ ꯅꯠꯇꯦꯀꯣ꯫ ꯑꯩꯅ ꯍꯟꯇꯣꯛꯎ ꯂꯥꯎꯅ ꯆꯠꯄ ꯇꯟꯃꯟꯕꯒꯤ ꯃꯥꯒꯤ ꯃꯊꯛꯇ ꯁꯟ ꯒꯥꯔꯤ ꯑꯁꯤ ꯊꯧꯔꯒ ꯆꯠꯂꯣ ꯍꯥꯏꯗꯅ ꯑꯩꯅ ꯊꯧꯔꯒ ꯆꯠꯄꯗ ꯁꯤꯕꯅꯤ꯫ ꯅꯪ ꯈꯨꯔꯥꯒꯤꯗꯤ ꯏꯔꯥꯜ ꯅꯠꯇꯦꯀꯣ ꯃꯁꯦ꯫ ꯍꯣꯏ ꯈꯨꯔꯥ, ꯅꯆꯥꯁꯨ ꯈꯪꯖꯩ ꯑꯩꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯒꯤ ꯂꯤꯆꯠ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯍꯧꯗꯣꯡ ꯑꯃꯨꯕꯤ ꯑꯗꯨꯗꯒꯤꯗꯤ ꯈꯨꯔꯥꯅꯤ ꯍꯦꯟꯅ ꯄꯪꯈ꯭ꯔꯦ, ꯇꯟꯈ꯭ꯔꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ? ꯌꯥꯔꯦ ꯈꯨꯔꯥ, ꯅꯆꯥ ꯑꯩꯒꯤ ꯍꯧꯗꯣꯡ ꯑꯇꯟꯕꯤ ꯑꯁꯦ ꯐꯨꯝꯖꯔꯨꯈꯤꯒꯦ꯫ ꯍꯣꯏ, ꯐꯨꯝꯂꯨꯔꯣ꯫ ꯇꯥꯗꯒꯤ ꯑꯇꯟꯕꯤ ꯑꯃꯨꯕꯤ, ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯣꯀꯣ ꯂꯩꯅꯨꯡ ꯑꯁꯤꯗ꯫ ꯇꯨꯝꯂꯣ ꯅꯨꯡꯉꯥꯏꯅ꯫ ꯇꯥꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯎꯆꯤ ꯑꯃ ꯀꯠꯂꯛꯀꯦꯀꯣ ꯅꯪꯒꯤ ꯃꯣꯡꯐꯝ ꯑꯁꯤꯗ꯫ ꯑꯗꯨꯒ ꯅꯪ ꯍꯥꯎꯅ ꯆꯥꯎꯀꯣ, ꯇꯨꯝꯗꯅ꯫ ꯇꯨꯝꯂꯣ ꯅꯨꯡꯉꯥꯏꯅ, ꯇꯥꯗꯒꯤ ꯑꯃꯨꯕꯤ꯫ ꯇꯟꯃꯟꯕꯒꯤ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯤꯗ ꯋꯥꯗꯤ ꯂꯥꯎꯅꯔꯅꯤꯀꯣ ꯑꯃꯨꯕꯤ ꯅꯪꯁꯦ꯫ ꯐꯔꯦ,
ꯑꯗꯨꯕꯨ ꯅꯪ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯣꯀꯣ ꯇꯥꯗꯁꯨ ꯍꯟꯈ꯭ꯔꯒꯤ ꯌꯨꯝꯗ ꯂꯩꯍꯧꯔꯣ